ngasi numida wairam phone ki ba panam pausi digi marui bi I pausing miyam na thamjari hanbada Kamjong district leba kuki khulani ki yung kaya mai thakre Kamjong district ki Samphung subdivision ki manungda leba Gampal kuki village amasum Haiyang kuki village ani ki marakta khatnasai nabagi thaudok thokraba matung ngasi ayuk khul ani asi ki yung kaya mai thakre amaromda district magistrate Kamjong na thokiba order amana ngasi nungtil pung ani digi matam kaktana subdivision asida curfew thamkre Presta pungba pauda ngasi ayuk pung nipalom taban masakangdaba kulai paiba miyoi khar laglaga Gampal kuki village amasum Haiyang kuki village ki yung kya mai tharamani loinana mafam madru nongwei round kya kap khibagi makhol tanaki hari thaudo asida kuki khul ani ki yung ayama mai tumna sakre hauzik phawi oina mai tharambagi thawong asi kari maramgi chatharamano haiba sapsana khangmangamdri hauzik mafam madru security force ki kangbu sangsilaktuna akanba section tharang lakot krairi Amaramda Isdan Cookie Sip Association EKCA na social media hadorak pagorolamada Gampal amasum Haiyang khul ani gi kunja sing gi marakta khatnasai nabagi thaudok thokre haidi maraksida district magistrate Kamjong rangna mai rang Peter na thokpo order amana khul sing asida makata na pamdaba thaudok thokdana banga sinungthil pung ani dagi matam kaktana curfew thamduna khul ani gi kunja sing masa masa gi mayum dagi mapan thokdana ba khankhre ngase upung apalom tabda Kamjong SP na khul ani asigi yung kyas masakhangnaba singna mai thakhibaga loinana makhatana chauna khut thoknabagi phipam ama leiri haina khangalakpadagi curfew asi thamkibani adumapo curfew asina law enforcement amadi essential service ki oinadi komthokani curfew thamlinge manung luhongba aroiba mathau mangam pangthokpagi miyam pungadaba thaudok sing mangjongna district magistrate ki ayaba lownaba khangali loinana SDC Samphung Hongyo Yoraikanbu village ani asina konba maphamgi executive magistrate oina thauk tawna buzkhankhre authority na thaudo osi kanana sathabano haiba thikat piki thabak sathari haujimaki oina kanaguma group amatana claim torokpa leitri hari Amaromdana Kashmir thagdokta senabasing lemna tharoi defense minister ngarang Jammu Kashmir gi Pahalgam yamdrabada tourist kunga taruk nomaina kaptana hatkiba thagdokta senabasing lemna tharoi haina Union Defense Minister Rajnath na phongdokre ngasi New Delhi da pangthokpa pawgmi pamamada Union Defense Minister Rajnath na terrorist ki thawng adubu akan mamongna condemn tawba loinana thagdo asida senariba madi masiu sathanaba aron ma thorang tawribasing lemna tharoi Hauzi army amada police na parks na thi humbigi thabak sa thari hauzi maphamatu da armed police personnel listing kaya thajingkhre checkpoint kaya hangdokpaga loinana searching vehicle sing thajingkhre haidi amaramda ka hena masakhangdaba militants group ama oiriba Kashmir resistance kauba group amana ngaranga attack adu makhuna satakhibani haina social media kuthangna claim tarokre haidi social media thadorak pugorol adu da Jammu and Kashmir da outsider mitop lising marfugo manga hena khunda silakpana mafam asida demographic ta asobu sapu mapirakle hari ngarangi attack adu makuta nongmai paiba miyoi marina lamkoifam ama oiriba Himalayan Federal Territory Pahalgam gi lamhang amada masing thingam da nomai kapsinduna tourist kunga taruki mathakta hatkibani amasum laikidaba singadur Indian 25 amadi Nepalese national ama yauri kumja English ngani gani pan Mumbai da thokiba nongmai kapsinbagi thawdo matung ngarangi duna khwaidi hena sathiba thawdo am oiri lebak thiba thawdo adugi pau phangmaga Saudi Arabia gi khongsat leiriba Prime Minister Narendra Modi mage khongsat numini da tension duna ngasi New Delhi da halakre magna hek halakwaga mahaki National Security Advisor Foreign Minister amadi atay makok thongbo official sing saruk yaduna mipam pangthokkibaga loidana Special Security Cabinet mipam ama atubada pangthoknana basu khangan khriari amaromdana ITLF na me ahumda separation di haina thoram pangthokadori Manipur mitai community degi tokhai laikhiba sahi ani mapung pharakpa numit lakliba me ahumda kuki singna separation di haina tuibong da leiba wall of remembrance site the observation pangthoklagani haina indigenous tribal leaders forum ITLF na phongdorakli ITLF ki sirolamada kukizo community da sukimatik soholiba ethnic violence asida victim oikraba singbu ningsingduna thauramasi pangthokadabani namit asida shutdown lairoi adumapu traffic ta ahongba khara leigani hari kokisingna talbe demand asi hena chesinanduna amatu oiba asetpa khongpa mama leminana ba panamda pangthokadoriba thauramasida travel organization sing mahairoi loop sing philanthropic organization miyam amadi media gi miyoi sing saruk yabi hari
Amarom Zeri police na fazin kiba arambai tingol ki thaumi ani kudak thado zeribam police na fazin no thamliba arambai tingol unit nifuga mathu ki thaumi ani kudak thado kadabane haina zeribam ki lup singna taksilakli ngasi zeribam ki AJMP ki office ta pangthok pa gi mifam amada wasit ki president and nibarni na hai zeribam da arambai tingol unit nifuga mathu na nisagi mayok ta sangsilakli ba khongjang asida singna pagaloina na zeribam bu mangnaba kangluk khanan silakli ba siganingi arambai tingol unit nifuga mathu gi thaumi ani bu asam ki kasardi ki zeribam Hussein Kobam Yemana Maral Sislaga Zeribam police the Wakatuna Pon Kiba Tawong Kanem Tawi Zeribam police na Fazinduna Tamliba Arambai Tingol ki thaumi ani atubara Kanisanamati Yaudana Tadokadavani Arambai Tingol Zeribam Diki Meka Bachinjak Marupuna Mutana Bohona Ribasi Zeribam the Lady Balangaki authorities in the Sokat View Loinana Zeribam the Laminari Purukang Singsu Mapung Pana Sokat View Lan gi setting pangdun wana lady Zeribam the Atopalam the Gimitop Neklaga Hen Irang Toknaba Tabakudak the Lepatavani Masi Laminari Purup Sing the Tauba Tingrabasu Kudak the Tawidana Bohona Biwaki Paugi Mipamatuda AJMP Thomi Singh ZDO Zeribam president and Sadananda Sargaki Lushilak Poina Topapa Mana Sumang Lila Council na Kongzom de Pangtokre Manipur State Sumang Lila Council na Sinduna Kongzom de Thouram Palace Compound the Levi Iboyama Sumang Lila Sangli and the Pangtokre Thouram Madur Arambai Tingol Gilusing Purel Korongan Bakumon Lining Tausana My Temple Board ki Member Secretary M. C. Badata Luang Art and Culture ki Deputy Director Z. Dharmadas na athoiba mitung linsing oina sarugaki thauram maduga mari lenin lenin thau sana mai temple board ki member secretary MC badata luwang na phongdoki bada matam madugi ipai pu singi thauna lingjela do hauzuki mirol na kopham thokti hauzu iramdam sida thokli ba lan sida iramdam sibu kaidana bohona bada asopo thaudang laukiba khulngak pasingda miyeng thamlaga thauram ase pangtokani Lila drama na singba sina lan loide santi leide haiba takodi nati adubo asiguma maru eba numina sida hokiba ipai pu singbu ikai kumna butuna horakliba mirol singna takpi tambi bani ningsingan banaki miyamna hauzu ireibak ipro kanana bohona badana ha singna lauriba thawang asip ung thogat pamthui haiba khangada bani tuan sinfam na thabak toraga su ima lebak na lui ima lebak kandabi yadi haibi asiat pu wokal sen ma thoktai amasum matang matam sana khulnga posing iramda masi ngakpi bidigi ngasi aikoi tangdu laitana leibani sor honba ngamlibani makoi bu thongna pi batangai phati loinana amana mabu singthanabagi muhutta kari awat apa lairi taragadabani wakal manadragadi mina laks bangam kikini maramadun aikoi punsin tabi yade manadabi yade mitop tauna khanbagi thabak toksi laibas yam lori issue mayam yom silaktuna sakadaba lambi phawba zamamnari basidigi kanminasi manabu wakalamada puna satminasi ki thauram aduga mari leina art and culture gi deputy director Z Dharmadas na phongdorapada adungagi ipai pusingi thauna lingjela do hausiki haurakliba mirol singna khangpam thui history habisi karino khangadabani amasum karigidamak lairikta hapaga tamlibano haibu kupna khangma mathoktai nakalamarom na sumang lila sina miyam na hongna na khanganduna history bu khangnabigi lambi ama piba si yamna thakali tungda lakadaba generation singda munna khanganduna puksiel singna hingminasi ipai pugi hotna zaramba thauna lingjel nga masa siamadi awai akum tawnaduna support tawnasi haiki hairinasu pausna makhatana sa phongdorakli Ado tanda na sumna miyam na thamjaramge hausukui na di miyam pau sumatanga selu sinjarage masum makhata banaw babtir miyam po na ngamina sena channel sigi mekeri gi miyang ni phamda makhata na thamjari